खुरुमजरी ममी मिटम यूट्यूब चैनल बु ताबिरिबा लिसनर खुदिंगमकबु अहनबमक्तदा इकाई खुमनबगा लोइनना तरामना ओक्चरी ngasi aina pujarakliba horror wari asibu tabiduna awabang ehaktang oirabasu kaukthokpa ngambre yingbiu adudi wari asi hojaraklage soi khilan khiba yaurabasu ngakpigani aigi ming tentha kawi ai miram sida bus driver oina thabak toraklibasi chahi taruk henjalaklabani chahi taruk bus nungtigi thaurakpa haisimaktabu lamit tumit fajana khangle experience yamna leijare haina isana khanjai route number 47 asi aina paibani route number 47 gi aroiba bus si ahing pung 13 ga minute nifu tareta nungtigi thauba hogadabani masi nongma fadoki thabak natte aigidi nungtigi tawduna leiraba routine ni route number 47 asi mi yamna taba city dagi thaudoraklaga lamhang tumang imam mamba apartment block sing hana factory oiramba hojikna mi leinadraba industry warehouse aduga amuksu khara thaudoraklaga isuk sukpa lambi gi nakan oyet uwa yamna hauba apikpa umang ama lanthoraklaga imam mamba thongjau ama lalaga chatkadoribani masigi route asita tabida bihaina lai khoiramba driver yaudaba natte driver ayambana ahingda masigi lambi asida gari thauba loina kinai karigi sukiroi lambi asi yamna chei ihang hangladana khuntak lansi bagum khara ki ganba mioi dadi paisa pi ni hairabasu chacharoi haina bafiba maduni aikhoi driver singi marakta lambi asigi wari jat jat makhal makhal kaya puthokna duna sanai but tamna bagi mi phattaba yamna leibagi mi asiba thengna bagi adubu aidi nongmata wari singdu da pukning hakchang lupsin duna tarude kijaba su faurude thasu thajarude maramdi thodok sing asi ai isana hakthengna ba amuk fauba yauba natri aina thajaba hairagadi gari gi headlight gari gi mirror brake si mangaire numitu ningthokaba numitni hana gi mataugum ahingi pung baro tagadauba minute manga taruk ta ngaishilakpa daida aigi numitu gi aroiba round oina route number 47 da gari adu yamna suyang dabi yamna sutap dabi changchat amada thaurakhi numitu nongshu thitli chui imam mamba lambi aduda nonglik sing aduna headlight aduda yaishin badi ingau ngoba prada amada fauduna chatpa mali gari sum thoram badagi maning haifet lai thokduna yengthoklu bada mi kari su yamna yauramdre naha nupa macha ani amane kaithel da hingchang na pi yoluba oigadauba mali ahal nupi amaga ut machuda khitang mamshin bakot litpa ngasai mi leinadraba industry mapa adai dagi gari tongakhiba ahal nupa aduga makhoi mari khak ngai duna leiramle makha tana gari adu thauba haurakhi sum thauna aigi he kok thak mapa da leiriba rear view mirror aduda kok haifet non khattuna yengloi ngasai gi kot litpa ahal aduda mityeng sikhang tatai maningdagi thigalakpada ahum shuba roge thoknau mapa da famami machi sulengde mana litliba kot adusu thaina gi ahal sing na litna bakot aduni masam sit na hatli adubu tumin famduna leiriba fibam adu masadagi firoldagi nong na pungchot laba mali yengbada nong marakta kuina leplure haiba adum khangle atopa tongliba angang nupa ani dumaga ahan nupi dumagadi fibam kari sukaide sum thoraklaga thongjau adugi hek machinda ahan nupi adudi kumhaure thong dulan thoraklaga ngaihak leibaga naha nupa ani adusu kumtha hore hojik ahan nupa nong na punglup labadu khak ngai horabaduda kokthak ki mingsel aduda amuk yengkhatlui machi sukleng dana adumak famduna leiramli aisu yengna hindi da mathangi stop yogadauba minute 10 mukta ngaireko haina khon chaurap tawna lauthok ami mi ihang banara aigi khonjel adu
ꯈꯣꯟꯊꯥꯡ ꯅꯤꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯍꯟ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯃꯥꯅ ꯐꯝꯕꯝ ꯊꯣꯛꯄ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯩꯒꯤ ꯇꯔꯃꯤꯅꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯀꯨꯝꯊꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯤ ꯀꯨꯝꯊꯕꯒꯤ ꯁꯥꯃꯤꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯑꯩ ꯃꯥꯏꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯉꯛꯃꯟꯈꯤꯕꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯐꯝꯂꯝꯕ ꯁꯤꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯐꯤ ꯃꯔꯣꯜ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤꯕ ꯑꯍꯟ ꯑꯗꯨꯅ ꯐꯝꯂꯝꯕ ꯁꯤꯠ ꯑꯗꯨ ꯏꯀꯪ ꯀꯪꯅ ꯀꯅꯥꯃꯠꯇ ꯐꯝꯂꯝꯗꯕ ꯑꯃꯒꯨꯝ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯂꯥꯛꯏ, ꯉꯁꯥꯏ ꯏꯟꯗꯁꯇ꯭ꯔꯤ ꯃꯄꯥꯗ ꯑꯍꯜ ꯑꯗꯨꯅ ꯀꯥꯈꯠꯂꯛꯈꯤꯕ ꯑꯗꯨ ꯊꯣꯡ ꯍꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯒꯥꯔꯤ ꯇꯃꯛ ꯈꯥꯝꯈꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯥꯔꯛꯈꯤꯕꯅꯣ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ, ꯑꯩꯅ ꯚ꯭ꯔꯝ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯁꯤꯗ ꯏꯉꯥꯟ ꯉꯥꯟꯅ ꯐꯝꯂꯝꯂꯒ ꯃꯥꯡꯈꯤꯕꯁꯤꯗꯤ ꯑꯩꯅ ꯚ꯭ꯔꯝ ꯆꯠꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯤꯁꯜꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯁꯤꯠꯇ ꯂꯥꯛꯂꯒ ꯒꯥꯔꯤ ꯊꯧꯕ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯇꯤꯌꯥꯁꯤ ꯏꯁꯦꯡ ꯁꯦꯡꯏ꯫ ꯅꯣꯡ ꯆꯨꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯈꯥꯝ ꯈꯨꯗꯤꯡꯒꯤ ꯀꯨꯞꯊꯅ ꯀꯅꯥ ꯇꯣꯡꯉꯛꯄ ꯇꯣꯡꯉꯛꯇꯕ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯏ꯫ ꯑꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯗꯥꯏꯗꯒꯤ ꯃꯤ ꯑꯃꯠꯇ ꯇꯣꯡꯂꯛꯇꯦ꯫ ꯃꯁꯤ ꯀꯟꯐꯔꯝꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯅꯥ ꯇꯣꯡꯂꯛꯏ ꯇꯣꯡꯉꯛꯇꯦ ꯁꯦꯟꯅꯗꯨꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯠꯇ ꯇꯣꯡꯂꯛꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯁꯨꯝ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯔꯛꯄꯅ ꯏꯁꯨꯛ ꯁꯨꯛꯄ ꯎꯃꯪ ꯑꯃ ꯂꯥꯟꯒꯗꯧꯔꯤꯕꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯖꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯛꯅ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯑꯩꯒꯤ ꯀꯣꯛꯊꯛ ꯃꯄꯥꯒꯤ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯏ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯅꯤꯡꯗꯒꯤ ꯊꯤꯒꯠꯂꯛꯄꯗ ꯑꯍꯨꯝꯁꯨꯕ ꯔꯣꯒꯤ ꯊꯣꯛꯅꯥꯎ ꯃꯄꯥꯒꯤ ꯁꯤꯠ ꯑꯗꯨꯗ ꯎꯠ ꯃꯆꯨꯒꯤ ꯀꯣꯠ, ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ, ꯃꯆꯤ ꯂꯦꯡꯗꯕ ꯐꯤꯚꯝꯗ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯥꯒꯤ ꯍꯦꯛ ꯀꯣꯛꯊꯛ ꯃꯄꯥ ꯆꯥꯟꯅꯅ ꯊꯥꯜꯂꯤꯕ ꯂꯥꯏꯠ ꯑꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯈꯞꯀꯠꯂꯛꯏ꯫ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨꯗ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯁꯥ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯟꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯟꯕꯗ ꯍꯥꯏꯊꯔꯛꯄ ꯈꯣꯡꯅꯥꯡ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯃꯊꯛꯇ ꯈꯦꯠꯄꯗꯨ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯏ꯫ ꯃꯄꯥꯁꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ ꯍꯟꯒꯠꯇꯨꯅ ꯀꯣꯛꯊꯛꯀꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯍꯧꯕꯗꯨ ꯃꯃꯥꯏ ꯈꯖꯤꯛꯇꯪ ꯅꯣꯟꯈꯠꯇꯨꯅ ꯃꯃꯤꯠ ꯂꯨꯛꯊꯗꯨꯅ ꯑꯍꯟ ꯑꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯎꯔꯦ ꯗꯥꯏꯐꯠ ꯇꯥꯔꯕ ꯀꯨꯆꯨ ꯑꯗꯨ꯫ ꯆꯨꯝꯅꯒꯤ ꯏ ꯊꯥꯡꯗꯅ ꯉꯧꯕ ꯅꯠꯇꯦ꯫ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯃꯥꯅ ꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏꯒꯨꯝ ꯑꯁꯨꯝꯅ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯌꯦꯡꯕꯇ ꯉꯥꯏꯔꯤ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯇꯞꯅ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯃꯤꯠꯀ ꯃꯤꯠ ꯆꯥꯟꯅꯩ꯫ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯃꯤꯠꯀꯤ ꯕꯣꯜ ꯄꯨꯂꯞ ꯉꯧꯔꯣꯛ ꯉꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯣꯛ ꯉꯥꯎꯈꯠꯂꯛꯏ꯫ ꯇꯥꯔꯝꯕ ꯔꯦꯗꯤꯑꯣ ꯄꯠ ꯄꯠ ꯇꯠꯈꯠꯂꯛꯇꯨꯅ ꯃꯌꯦꯛ ꯁꯦꯡꯂꯛꯇ꯭ꯔꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯁꯠ ꯊꯩꯗꯣꯔꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯎꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩ ꯋꯥꯈꯜ ꯆꯣꯏꯊꯣꯛꯀꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯔꯝꯕꯗꯒꯤ ꯁꯠ ꯈꯥꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯤꯠ ꯑꯗꯨ ꯇꯝꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯥꯏꯁꯤ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯔꯝꯕ ꯇꯣꯛꯂꯒ ꯑꯩꯅ ꯇꯧꯈꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ ꯃꯔꯛꯇꯒꯤ ꯃꯤꯌꯥꯏ ꯆꯂꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ?" ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯟꯇꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯂꯒ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯑꯍꯨꯝꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤ ꯎꯕꯗꯗꯤ ꯑꯩ ꯏꯁꯥꯅ ꯎꯔꯤꯕ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯃꯤꯠꯅ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯄꯪꯎꯗ ꯎꯕ ꯅꯠꯇ꯭ꯔꯒ ꯄꯪꯈꯜꯅ ꯈꯟꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯊꯥꯖꯔꯦ꯫ ꯇꯧꯒꯇꯕꯨ ꯇꯧꯔꯤꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯇꯝꯂꯨꯗ꯭ꯔꯤ꯫
ꯀꯔꯤ ꯍꯥꯏꯅꯁꯨ ꯇꯝꯂꯨꯅꯤ꯫ ꯑꯩꯒꯤ ꯕꯁꯇ ꯇꯣꯡꯈꯠꯂꯛꯈꯤꯗꯕ ꯍꯅꯨꯕ ꯑꯃ ꯇꯣꯡꯂꯛꯂꯒ ꯀꯨꯝꯗꯍꯧꯗꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯨꯒꯗ꯭ꯔꯥ? ꯀꯅꯥꯅꯕꯨ ꯊꯥꯖꯕꯤꯗꯣꯏꯅꯣ? ꯑꯁꯤ ꯈꯟꯗꯅ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯁꯥꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯗ ꯑꯁꯤ ꯊꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯍꯧꯔꯦ꯫ ꯒꯥꯔꯤꯗ ꯀꯅꯥ ꯇꯣꯡꯂꯛꯄ, ꯀꯅꯥ ꯀꯨꯝꯍꯧꯕ, ꯄꯦꯁꯦꯟꯖꯔ ꯀꯌꯥ ꯇꯣꯡꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯨꯡꯂꯩꯊꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯣꯛ ꯃꯄꯥꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯗꯨꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯦꯛꯇ꯭ꯔꯤꯒꯤ ꯃꯄꯥ ꯑꯗꯨ ꯈꯔ ꯈꯔ ꯀꯤꯕ ꯍꯧꯔꯕꯅꯤ꯫ ꯃꯍꯧꯁꯥꯅ ꯐꯦꯛꯇ꯭ꯔꯤ ꯃꯄꯥ ꯑꯁꯤꯒꯤ ꯕꯁ ꯁ꯭ꯇꯣꯞ ꯑꯁꯤ ꯃꯤ ꯀꯥ ꯍꯦꯟꯅ ꯂꯩꯔꯝꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯐꯦꯛꯇ꯭ꯔꯤ ꯃꯄꯥꯒꯤ ꯕꯁ ꯁ꯭ꯇꯣꯞ ꯑꯁꯤꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯄꯦꯁꯦꯟꯖꯔ ꯍꯥꯞꯀꯠꯄꯒꯤ ꯊꯕꯛꯁꯤ ꯑꯩ ꯀꯌꯥ ꯇꯧꯗ꯭ꯔꯦ, ꯒꯥꯔꯤꯁꯨ ꯊꯑꯣꯏꯅ ꯈꯥꯝꯗ꯭ꯔꯕꯅꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯊꯥꯏꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ, ꯐꯦꯛꯇ꯭ꯔꯤ ꯑꯗꯨ ꯃꯩ ꯃꯁꯥ ꯃꯊꯟꯇ ꯍꯧꯔꯛꯇꯨꯅ ꯇꯨꯝꯅ ꯆꯥꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯔꯨꯠꯁꯤꯃꯛꯇꯗ ꯒꯥꯔꯤ ꯊꯧꯔꯝꯕ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯒꯥꯔꯤ ꯆꯨꯝꯅ ꯊꯧꯔꯝꯕꯗꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯃꯤꯇꯝ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯗ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯋꯥꯜ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯤꯑꯣꯏ 3 ꯁꯣꯛꯈꯤꯕ, ꯃꯤꯑꯣꯏ 1 ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕ ꯋꯥꯈꯜꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯁꯥꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯑꯔꯣꯏꯕ ꯕꯁ ꯁ꯭ꯇꯣꯞ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯄꯦꯁꯦꯟꯖꯔ 2-3ꯗꯨ ꯊꯝꯂꯝꯂꯒ ꯅꯨꯃꯤꯠꯇꯨꯃꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯕꯁ ꯑꯗꯨꯗ ꯏꯇꯣꯝꯇ ꯇꯣꯡꯗꯨꯅ ꯊꯧꯔꯛꯂꯤꯕꯅꯤ꯫ ꯅꯤꯡꯖꯤꯡ ꯃꯪꯖꯤꯡ, ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯅ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯕꯤ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯅꯁꯨ ꯍꯦꯟꯅ ꯆꯤꯛꯍꯟꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯄꯥꯜꯂꯤꯕ ꯂꯥꯏꯠ ꯑꯗꯨ ꯄꯤꯠꯄꯥ ꯄꯤꯠꯄꯥ ꯈꯞꯀꯠꯂꯛꯏ꯫ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯍꯧꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯃꯩ ꯈꯞꯀꯠꯂꯛꯄ ꯑꯗꯨꯗ ꯀꯣꯛꯁꯤ ꯃꯥꯏ ꯍꯥꯏꯐꯦꯠꯇꯪ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ, ꯆꯞ ꯃꯥꯟꯅꯕ ꯁꯛꯐꯝꯗ, ꯌꯦꯡꯕꯗ ꯍꯩꯅꯗ꯭ꯔꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯑꯃꯨꯛ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯤ ꯌꯥꯗꯕꯅ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯩꯅ ꯈꯪꯖꯕ ꯂꯌꯥꯝ ꯑꯃ ꯈꯣꯏꯔꯝꯗꯨꯅ ꯇꯞꯅ ꯊꯧꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯈꯤ꯫ ꯂꯥꯞꯇꯛ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯑꯩ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩ ꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯗꯤ ꯌꯦꯡꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯅꯣ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯏꯪ ꯏꯪꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯈꯤ꯫ ꯈꯪꯍꯧꯗꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯥꯐꯨ ꯀꯟꯅ ꯒꯥꯔꯤ ꯃꯅꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯒꯨꯝ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯂꯩꯊꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯂꯩꯔꯝꯂꯕ ꯑꯩꯒꯤ ꯀꯣꯛꯁꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯒꯥꯔꯤ ꯃꯅꯤꯡꯂꯣꯝꯗ ꯈꯪꯑꯣꯟ ꯑꯣꯟꯊꯣꯛꯂꯨꯕꯗ ꯑꯍꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯁꯀꯤ ꯂꯝꯌꯥꯏ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯊꯛꯂꯣꯝꯗ ꯂꯩꯊꯦꯛꯇꯨꯅ ꯃꯌꯥ ꯀꯥꯔꯗꯨꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯁꯛꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯥꯔꯤꯕ ꯃꯌꯥ ꯑꯗꯨꯗꯒꯤꯁꯨ ꯂꯩꯅꯥꯡꯒꯨꯝꯂꯕ ꯑꯃꯨꯕ ꯃꯍꯤ ꯑꯃ ꯆꯦꯟꯊꯔꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯔꯨꯕꯗ ꯑꯩ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯁꯤ ꯈꯪꯕꯒ ꯀꯩꯒ ꯄꯥꯁꯤꯟꯅꯗꯨꯅ ꯈꯪꯅꯦꯠ ꯅꯦꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯜꯂꯞ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯣꯏꯕꯅ ꯈꯪꯍꯧꯗꯅ ꯕ꯭ꯔꯦꯛ ꯈꯪꯅꯦꯠ ꯅꯦꯠꯄ ꯑꯗꯨꯗ ꯎꯃꯪ ꯃꯅꯨꯡꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯁꯤꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯌꯥꯏꯗ ꯂꯦꯞꯈꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨꯅ ꯑꯗꯨꯛ ꯀꯟꯅ ꯈꯥꯝꯕ ꯑꯗꯨꯗ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯦ꯫ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯗꯨ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯩ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯁꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯂꯕꯁꯨ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯈꯣꯟꯊꯣꯛ ꯌꯥꯝꯅ ꯍꯧꯏ ꯈꯣꯟꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ꯫
ꯑꯩꯁꯨ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯅꯥꯀꯟꯒꯤ ꯊꯣꯡꯗꯨ ꯍꯥꯡꯉꯒ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯀꯔꯤ ꯃꯇꯧꯅꯣ ꯊꯣꯡꯗꯨ ꯆꯥꯟꯅꯅ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩ ꯊꯣꯡꯗꯨ ꯅꯝꯐꯨꯗ ꯑꯣꯏꯔꯁꯨ ꯍꯥꯡꯒꯦ ꯍꯥꯏꯗꯅ ꯈꯨꯇꯨꯝꯅ ꯑꯃꯨꯛ ꯊꯤꯜꯂꯤ, ꯈꯣꯡꯄꯥꯛꯅ ꯑꯃꯨꯛ ꯀꯥꯎꯏ, ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯔꯝꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅꯁꯨ ꯍꯣꯠꯅꯩ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯕꯁ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯁꯨ ꯆꯥꯡ ꯃꯥꯟꯅꯅ ꯈꯞꯀꯠꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯈꯞꯂꯝꯕ ꯃꯩꯉꯥꯜ ꯑꯃꯨꯛꯇ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫ ꯄꯨꯡꯃꯝ ꯃꯝꯂꯕ ꯕꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯂꯝꯕ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ, ꯂꯥꯎꯔꯝꯕ ꯆꯞ ꯂꯦꯞꯂꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯤꯃꯟꯕꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ, ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯜꯂꯤ꯫ ꯌꯥꯝꯅ ꯋꯥꯅ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯕ ꯁꯣꯔꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯂꯥꯞꯇꯛ ꯇꯥꯔꯝꯕ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯗꯨꯅ ꯑꯩꯒꯤ ꯇꯨꯡꯁꯤꯃꯛꯇꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯈꯤ꯫ ꯈꯪꯍꯧꯗꯦ ꯆꯥꯎꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯇꯞ ꯇꯞꯅ ꯑꯩꯒꯤ ꯌꯦꯠꯀꯤ ꯅꯥꯀꯣꯡꯁꯤꯗ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯈꯤꯗꯣꯔꯤ? ꯏꯅꯛ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯊꯧꯅꯥ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯊꯣꯡꯗꯨ ꯂꯩꯖꯕꯤ ꯊꯥꯗꯅ ꯊꯤꯟꯕ ꯍꯧꯏ꯫ ꯑꯗꯣꯝꯅ ꯍꯦꯛ ꯊꯤꯟꯕ ꯍꯧꯕꯒ ꯕꯁ ꯃꯅꯨꯡꯒꯤ ꯃꯩ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯉꯥꯜꯂꯛꯑꯝꯃꯤ꯫ ꯃꯩ ꯈꯪꯍꯧꯗꯅ ꯊꯥꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯂꯥꯎꯔꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯃꯨꯛꯇꯪ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯁ ꯃꯅꯨꯡ ꯑꯗꯨ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯁꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯕ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯑꯇꯩ ꯊꯕꯛ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯐꯥꯏꯜ ꯔꯦꯀꯣꯔꯗ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁꯠ ꯑꯃ ꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯝꯂꯤꯕ ꯀ꯭ꯂꯥꯔꯛ ꯑꯗꯨꯅ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯏꯐꯨꯜ ꯏꯊꯥꯡ ꯊꯥꯡꯂꯕ ꯐꯥꯏꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯔꯞ ꯄꯔꯞ ꯂꯧꯔꯗꯨꯅ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯊꯥꯔꯤꯕ ꯇꯦꯕꯜ ꯕꯦꯟꯆ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯐꯥꯏꯜꯁꯤꯡꯗꯨ ꯂꯩꯃꯥꯏ ꯂꯩꯃꯥꯏ ꯑꯃꯃꯝꯇ ꯍꯥꯡꯗꯣꯛꯇꯨꯅ ꯃꯔꯤ ꯃꯔꯤ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ, ꯐꯣꯇꯣ, ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯐꯥꯀꯠꯂꯛꯄꯅ ꯂꯩꯃꯥꯏ ꯑꯃ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯏꯔꯝꯃꯤ, victim name Sri Mahendra Prasad Verma, age 56, occupation accountant, location of death Route 47 near olfactory, cause of death fatal internal injuries from vehicular impact and subsequent falls from bridge embankment. Haibadi garina thombadagi thongi nakanda tashinduna hakchangi manungi kayatsingda tamthina sokhibana laikhidabani haidana irami. Mathangi laimai adu fakatpada ashiba fangfamdu maktada kapa photo amasu yauduna leirami. Photo adu hek ubada adum haugre, swai lauraduna khut nikpa, madudi siriba ahal adu ut machugi coat ama litli, mapop ikai kaidana haliba sam kuchu daifetana leiriba maithong. Mani aina bas manungda thengnakiba ahal aduni. Chahi 5ꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤꯗꯨ ꯃꯛꯇꯗ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯗ ꯑꯩ ꯏꯁꯥꯃꯛ ꯆꯠꯂꯨꯗꯨꯅ ꯑꯩꯒꯤ ꯔꯨꯠ ꯑꯗꯨ ꯁꯤꯟꯗꯣꯛꯆꯒꯦ ꯍꯥꯏꯗꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯅꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯔꯨꯠ ꯁꯤꯠꯇꯗꯗꯤ ꯊꯧꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯊꯕꯛ ꯇꯣꯛꯄ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯅ ꯇꯧꯅ ꯑꯩ ꯈꯕꯔ ꯑꯗꯨ ꯄꯥꯒꯦ ꯍꯥꯏꯗꯅ ꯄꯥꯏꯈꯠꯄꯗ ꯈꯕꯔꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯃꯛꯇꯗ ꯕꯁ ꯑꯃ ꯊꯣꯡꯈꯣꯡꯗ ꯀ꯭ꯔꯥꯁ ꯇꯧꯁꯤꯟꯕꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀ꯭ꯔꯥꯁ ꯇꯧꯔꯤꯕ ꯕꯁ ꯑꯗꯨ ꯑꯩꯅ ꯍꯥꯟꯅ ꯊꯧꯔꯝꯕ ꯕꯁ ꯑꯗꯨꯅꯤ꯫ ꯄꯥꯈꯠꯅ ꯋꯥꯔꯣꯜꯁꯤꯡꯗꯨ ꯄꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯔꯨꯠ ꯅꯝꯕꯔ 47ꯗ ꯑꯃꯟꯕ ꯊꯣꯡꯈꯣꯡ ꯑꯗꯨꯗ ꯕꯁ ꯑꯃ ꯀ꯭ꯔꯥꯁ ꯇꯧꯔꯦ꯫ ꯀꯦꯖꯨꯋꯦꯜꯇꯤ ꯑꯃ, ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔꯒꯤ ꯍꯛꯆꯥꯡꯗꯨꯃꯈꯛ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯕꯅꯤ ꯍꯥꯏꯗꯅ ꯏꯔꯤ꯫ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ꯫ ꯈꯜꯂꯛꯏ ꯏꯇꯣꯝꯇ, ꯑꯩꯒꯤ ꯗꯣꯁꯥꯁꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯝꯕ ꯊꯣꯛꯂꯕ꯭ꯔꯥ? ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ,
ꯑꯩꯅ ꯁꯤꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯍꯧꯕꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯀꯤꯕ ꯊꯧꯑꯣꯡ ꯀꯌꯥꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯇ꯭ꯔꯣꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯐꯣꯔꯃꯦꯠ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ꯫ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ, ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ꯫